My news Guwahati da Maithelon gi pau tabari basingbu ihan hanu maktada chingangbam Sujitrani na khurumjari hojing asigi samlapa mariba pau sing lobirase. Northeast India Petroleum Dealers Association na petroleum dealership ka mari leinaba tongan ba issue kaya gi matangda point tara yawba charter of demand ama thangal aduna hayeng October 23 dagina kudmari fawba pung 9 gi oina kaukiba strike yanaba purakpadagi handokre. Adubo hanana petrol pump sing thingani haina laukhokiba maramna ngasi ayuk anganbadagi hauna petrol pump sing da miyamna gari sing full thau halhounabagi damak hotnabada traffic jam numit chupa ama Guwahati da ngasi leikhi asumna petrol pump sing gi strike handokle laukthor khabagi matungda fawba Guwahati gi petrol pump sing da thenglaba fawba mi inaba hanthaba kawba leikide. Assam da stamp paper gi mamal ka hena tangkhalakibadagi ain gi oiba thabak thorom kayada chaitheng pirakle haukiba September 13 Assam Gazette ki kuthangda state lengakna Indian Stamp Assam Amendment Act Englishingni kurmathoi gi matangda notify ma thoke official report matungina stamp duty of acknowledgement na anamadagi lupa chamada hengat hankre bon na lupa taradagina lishing amada adoption deed na lupa kundagina lupa chongada affirmation nataga declaration yauna affidavit tana lupa chama amadi lupa lakh taramathaki value gi oba agreement tana lupa lishing manga yauki asumna lengakna ikhang khangaudana stamp paper gi mambal sarukcha taradagina chamagi changda khangtang tangkhalakhiba sina michamiya maroina ain gi thabak tawbasingda khudong chadaba kaya mayokna halakle. Assam gi maming leraba politician AIUDF ki founder amadi MP Badruddin Azmal malem gi khwaidigi influential oiba Muslim chonga gi manungda amukasu chanba ngamlakre mahaki philanthropic oiba thabak thorom khayada miyeng thamlaga Azmal na thangna tarama thoirak hairiba group asida chanba ngamlakhi. Azmal maming chatpa lalonba amani mahaki Azmal group of companies na perfume lalonba gi thabak thawi AIUDF ase mahakna inglisingani mangada linkhatkibani Dubri Kendra dagi ahumlak MP oina karakhraba Azmalna maki charitable hospital Haji Abdul Masjid Memorial Hospital and Research Center hojaisu linkhatkibani. Thasigi kulhumdoida pangthogadoriba Manipur gi All Manipur Working Journalist Union Amzugi Mikhal ingna chikna khatna chainaba yaudana pangthoknanaba Mikhal asigi oina semkiba returning officer lengaki senior advocate TH Ibohalna paumishingda phongdorakre bot thadabagi matam numirasigi ayuki pung 9 dagina nungthilgi pung 2 fawba lemnakibaga loinana nungthil pung 3 dagi bot masing thigani aduga result na numirasi maktada adumak lauthokani Mikhal thengnagadoriba si president ta mirep anine Wangkhemcha Samjai amadi Bijoy Kakching tabamne. Imphal East District ki yumthong khuding chatuna COVID vaccine kap thoknaba Health Department abadi Care India anina khusam gari 15 yawgadaba COVID Vaccination Express ngasi Manipur gi CM N Biren na lamthaduna vaccine kapa hokre CM N Biren na phungdokhibada India pumbagi oina ngasi fawda COVID vaccine puna crore chama kaptuna malim gi leibak ayambadagi mangjin thabagum Manipurasu COVID vaccine kapagi khongjangasi yangna changshili haiki Hauzik wadhoriba Manipur gi district tara marigisu punna vaccination express gari marfutara sem saba loire hainasu CM na phongdokhi. Manipur lenga ki education department asi senda thumjagi makon oire school education gi graduate teacher amadi Dhanamandri University teaching assistant professor amadi non teaching staff sing lobada education minister amadi commissioner higher education anina lawkiba senfam sing candidate masada tha amagi manungda handokhigadabani natrabadi party na pirakpa phangpham thokpa chairak sing masana pujagadabani haina aina thingraba lalhoglo pripaki Just the affairs, publicity and propaganda gi thau puriba leibak ngakpa luwangna thadorokpa chirol amana khanghalakli. India da COVID vaccine kap thokpa ngasi ayuk crore chama yokhibaga loinana COVID vaccine kapagi puari da milestone ama India na yungba ngamkre. WHO na asumna India na mai palakpa sida leibaga siga loinana Prime Minister Narendra Modi busu thagatpa phongdorkle. India da vaccine khwaidigi yamna kapkiba state mangagi mingdi makokta lairibasi Uttar Pradesh ni mathangda Maharashtra mathangda West Bengal Gujarat amadi Madhya Pradesh mathang lairi
Singthaningai oiraba achievement asigidamak lebak asigi doctor, nurse amadi health worker kayana loriba thodang president amadi prime minister na apinbasu phongdorakle. Panbayai asigumba thagatningai oiraba frontline workers singi manungda Manipurdagi nurse amasu yauri. Christina Kobi Dr. Ram Manohar Lohia Hospital, New Delhi da hozik nurse officer oina thabak tauribi chahi kuntarukta suribi nurse asigi thodangda Prime Minister Narendra Modi na masamakna unaduna thagatpa phongdokre. COVID ki luraba tanfam kayada Christina na yakiba thodang sing thagatningai ni haiki. Report matungina Christina matomtana mioilising taramanga da COVID vaccine kapki. Asumna Christina Gumbi kayagi thodangna ngasi Indiana atuba matamgi manungda COVID vaccine crore chama kapangambagi akhanaba thagasi yoba ngamkhibani su haiki. Bollywood actor Shahrukh Khan ngasi Arthur Road jail da chatuna jail asid lairiba machanupa Aryan Khan ga unakre. Ngarang Mumbai gi special court amana chang naina illicit drug activities da Chennai hairaduna Aryan Khan bo bail amukasu pirakhidrabane. Union Minister Dr. Jitendra Singh na Civil Services Examining Nisingani Kungi All India Topper Kun Butaram Okpagaloina Ikai Kumnaba Utkre. Chokthokchani Moina Top 20 Candidate Kimanungda Nupi Candidate Tara Yauri. Hariba Candidate Singasi Bihar, Chandigarh, Delhi, Gujarat, Haryana, Jharkhand, Kerala, Madhya Pradesh, Rajasthan, Telangana, Amadi Uttar Pradesh Tagini. Panbayai Chahia Sige Tongan Bus Service ta Appointment Pin Nabagidama Commission na Punna Candidate Chatret ka Humpumatoi recommend Tokibane. Handak Marak Bangladesh ta Kangluki Irang Tokhanbada Maichu Kiba Masak Kankre. Bangladesh ki Komira Police na Durga Puja Pandal da Quran gi copy ama thamlamba maralerba misak adu masak khangba ngamkre. Mahagadudi jahi kuntra manga suraba Iqbal Hussaini miyoyasi Komila district ki Manungchanna Suzanagar dagine. Haukibo October 13 da Nanowa Digir Par Puja Mandopta Quran thamlambagi wahugdagi lebak sinba thungna hingsagi thogdokya tholakhe. CCTV footage na piba evidence dagi police na piba report matungina Hussaina masjid amadagi Quran copy ama lauraga Durga Puja tauriba mafam asida chatki aduga tungda mahakna mandop asidagi Hanuman gi mitam ama puraga thorakhi haire. Hussain gi mamanadi mahagasi drug addict ne jahi taragi mamangda yumlonnaba amana thangna thilambadagi koki anaba lairaba miyoini harakle. Panbayai Quran thamlambagi thodogasina maram oiduna thokiba hingsada miyoi ahum sikhrabani aduga humpuna asoga pannangki. Asida sunatana Bangladesh ta Hindu amadi Muslim singi marakta lainaramba nungsinabagi mari adubusu chauna amorpa machu sangjinki. Hanagi US President Donald Trump na Trump Media and Technology Group asi Digital World Acquisition Corporation ga merge tawduna $1 billion $1.8 ki potential valuation laiba company amagi saktam lauragani lauthorakre. Hanagi President asibo ban tawkiba Facebook amadi Twitter gumba China nabagi dambag inglisingani kunithoigi angan basarukta Truth Social koba anuba social media platform amasu Trump na launch tawragani haire. Loyana Google, YouTube ka China bangam na nabagidamag subscription video on demand service su hauragani haina Trump na lauthokre. Barbados na Republic oidringai mangoina na ihan hanboy na President khankre asumna Queen Elizabeth bu lebagasigi head of state ki phamdagi lokhoklagani jahi humbudrani thoi suraba Dam Sandra Nesona lakliba November 13 da President oina wasakloragani hariba numidasi lebagasigi oina Britain dagi ningtamba phangbagi jahi 65 suba oigadoribani. Barbados Court of Appeals ta thabak tawba ahanba nupi Dam Sandra inglisingani tarani pandagi Governor General oiduna lakhibane. US na malemiam su COVID vaccine kapagi khudong chaba pinanabagi dama COVID shot million chani donate tawkre. Biden administration na malemgi vaccination campaign asi luchingduna pubangambagi pandamda vaccine donate tawgi khongjang asi changsilakpani hairi. Aroi bidang asigi tentak pa maroi ba pau khara.
Nong Chingi Pibam Patabadagi, Lebagasi Vice President M. Venkaya Naidugi, October Kunithoidagi, Kunmari Fabagi, Sikkim Kongchat Amukasu Yaitokre. Sikkim da Nong Nasaba Vaichung Butia, Haying October Kunithoi, Sangabagi Wafam Lerambade. Adubo Vice President Yauba Yaudaba, Stadium Aside, Lakliba, October Gitang, Kuntrama Toida, Adumak Sangaragani, Haide. Union Cabinet na Central Government Employees singi oina DA chada ahum hengat pagi ayaba pikre. Asumna DA chada kunipandagi na chada kuntramathoi yaukre. Masina Central Government Employee lakh niputeret ka lising taramari amadi pensioner lakh humpunipan ga lising humpuni da kanaba piragani. Uttarakhanda yamnamakkanna nong chubadagi lebak ningkhaiba yauna tongan ba thodoksinda sibagi masing yankhaini thoi sukre hojiksu manga thiba phangdri Nainital khaktada mioi kunipan sikhi hojik ngayaki mamang faubada India da COVID vaccine dose crore chamaga lakh yankhayum doi hena kapthokre haukiba pung kunmari asida India da COVID ki anoba positive case lising tarani panga chamri yankhaimari phangkhi Chamaga Humpuna COVID Namaram Oiduna Laikide. Taliban militants singna Afghan volleyball women team gi member ama oiribi Mahazabin Hakimibu Thasigi Hogolakpada Mangakaktuna Hatkre Haide. China da COVID case hengalakpadagi lengak na COVID protocol sing hena kankat hankre. Anoba COVID case pangbadagi China na flight sing cancel to watanatana school sing su amuk tingzin kre. Amade France da akan banong lenungshit na maramoiduna yum lak aniga lising yankay henbagi may tatkre. Ngasi yun na di Arambai News Guwahati da may tilon gi pao sandok chaba matang solutions sa bagaloy na tabiri basing buwam kasuhan na kurumjari.